Kurumjari Norris Window TV na sandok jariba news analysis bu mieng tabiriba punamapu ahan bamaktada taram na oksari. Ngasi impan da phongkiba maruiba pause singda kari maruiba miyam gi pungning chingsiningai oiba kari maruiba pausing yauribage haibadu khana nainana bagi damakta aikhogi studio da lengchinduna lejari mingoina panjarabada sidi saugrakpam bubol political analyst Notice window ki maikai dagi ahan bamaktada ojabu taram no oksari. Za ngasi aikoi impan da phonggiba pause singi manungda tongan ba impan da phonggiba maroiba pause singi maroiba singi maraktagi nainana mingta lokhot jarabada kanto sabal da maitegi yum taru kuki singna mai thadok lamle kuki singna ngasi leimakhongda singkha da leba maitegi lainadraba yum taru Indian Army gi mamang maktada phongna mai thadok lamle Manipur da paliba government si seda yok yekpa cartooni mid udraba government ni haina kuki singna mayum mai tumna thadok pikraba awaba taraba nupi amana tengtha naoibagi khonjen namakak phungtore ana hairiba ngasi kanto sabanda mai thadokriba sigi matangda phungbiriba pausigi matangda ojagi oiba kari wakhlon thambini oja ang thambi oja thakasari maruiba me chidagi chatharakliba tangdu laita da bagi makha tarakpa samthariba pauni ahanmakada notice window gi viewers sing ko sikai khunlaba thamjari loina ngasi akoi DHIREN na pukatpil riba sephong dingna purako maru pau singdagi khwaidigi hena sensitive oiba pau amani na aina mai lojage tasengna hariba pot ase adum akoi mamangdagi thokani khanna adum haina adum yengjindabadagi adagi tawroi khanna tawdabagi thonge yauna thonba adugumbagi masak amagi kanoni ko ngarang kanto sabanda thoibase mamangda hanna thokrabani makhata alum thoglibani amuksu hojiksu hairi hayengju hangchitsu asai illegal immigrants singna khoina phom tadaba singna adugumlaba violence ki terrorism ki thabak mayamama mihar mipun chathabagi thabak ase adum leptana koisida chathari masibu chathaliba asina government of India and government of Manipur ni haina ikoina charge tawri maramdi mkhoi ngamna masi akoi mitmangda akoi masi control tawdrabani na sini akoina thamningi je matang asida DHIREN aina thamningi ba wafam se akoi hojik ngasai mana tawbani mana lali mana sumi haibagi adom de yena bagi matamdu natre na lawi hojik yam sensitive were issues je tasengna ngammi ba bharat ki security the bharat ki administration government of India gi lairiba mayam sing asina thawoina akoi da ngasai gi high pot ase thon na bagi oiba pot lama khak akoi gi yaure masi control tawdri habani violence and terrorism je chatharakanda ethnic empires mayam ma sagalaga akoi magi ethnic the line the base torakanda Manipur demolition theory Manipur gi sahi lisang sina liraba ariba civilization ase muthat bagi lambi da sangjal e haibasida aikoi furup mayam apunno pamjaba unity pamjaba idea Manipur da akoi gi hingminna pa adugumlaba Manipuri miyamna khanbagi matam lawre decision were and in the state of Manipur the government of India have said India fails having democracy of India fails in Manipur and then the very administration the very political processes of India fails in the state of Manipur having however mayam singasi yangkanda if India government can't do it if the Manipur government can't combat terrorism in the state of Manipur then people have to take their own decisions to safeguard the years long historically evolved territorial integrity of Manipur ki decisions law matam moire aduna lit oibiriba community furi kudumaki lusing basingna amadi miyang idong talai CSO mayam sing and the concerned stakeholders singna hojiki preparation tobogi matam moire maramdi Manipur asi soidana thugaiba kamaina thugaigadi haibagi lambida sangjinba akoi haurak pasini amaramaduna akoi hojik akone taliba particularly updatation of NRC National Register of Citizens in the state of Manipur yamna section na miyamna
aduga phurup mayamna yellow phurup mayamna khongpham chetna lepa kanda ana khigi NRC updatation before delimitations or before elections ko masi yamna section putharaga khoi masi kanu to hobusangi pangtho hobusangi aduga manipuri demography imbalance demographic disparities aduga bito miran cha mayam gi olba posak ase like Tripuri syndrome already khoi da nar kanda lairabani khoi da preventive measure nga tagi wanati khoi already we are inflicted with the Tripuri syndrome Tripura da Tripuri mutki bagi masak ase khoi da lairabani adana hojik laiba policy asida ethnic line da ethnic empire Zing sagal akanda Manipur demolition theory amagi process ta satharaga nomadi maite even majority maite gi possible buda ngasai gi Imphal city state ki manung thamakanda ngasai gi singup sana thogai bagi film do mutkiba bagi masi policy ni hoji changjala ibase adar masi defend tawraba ikoi yamna section na khoi sangba matangduni maramuduna soidana even su lairiba hojik lairiba negotiation gi natraga peace process ka tawriba se masi peace process se masi thawoina asagi kayat on mayam sema kanda thawoina hona driba se violence mapung phana pangtho kanda adu tamthi violence mayam kano phongdu o kanda madu base tor kanda manipur je ka thugai gi yana gi region sembane na aina lowi maramuduna akhoi miyamna phurup yellow phurup mayam sina yam section na akhoi se tana tinga tawrakanda asigumlaba akhoi gi misam miyam gi punsi se kanjinabi gi lambi su akhoi na yat kadabani aduga lairiba even constitution of India gi manung da hoiti 1950 degi awana ya khanga laklaga su akhoi na law haiba daga legend kano haiba action haiba mayam singa sidi chakholapo gi matung ni indaba ngak taw yaroi maramaduna akhoi na lairiba mariang gi law ko international human rights ki lairiba standard ki law mayam sing adagi even UN gi platform da lairiba mayam sing asi yenga kanda akoi gi seso jing na yamna well documented akoi gi thambira kana pot mayam se akoi even tasing bagi di state government na ya United Nations ki human rights terrorism gi adugumba ek makha da tor submit taw do bani document mayam sing ase ko adubu India gi lairiba Ministry of Home Affairs ki foreign affairs external ko ka ministry gi khudhang da masibu government support tawun thokpane abko adugo khoi dakshin stai maramaduna haiba mayam si yenga kanda aikoina yam section na aikoina haiba manipur gi khoi demolition theory manipur muthapa gi pot asida aikoina uri base akoina yaning dri base akhoi gi samna harabada akhoi gi ori ba phurup mayam gi marak su akhoi gi maitaina majority oira kanda laiba democracy se masi yaning da ba man gi wakhalon ama tora kanda an ba naganization gi woro to cookization gi woro ama balance hanar akanda democracy se kana toro akhoi gi tahunning da gi kan se ama khak la ko se masi su wakan tamina ba sangmani maram di akoina hindu na majority oiba India da democracy laiba yaro haiba wahi se haiba yab natte haibani maram di laiba ama da ma gi community jing ner ka di masing khara henba masing khara watpa apikpa manipur gi sanglam puari 33 edigi lakpa matamda ko apakpa ngasi kharamgi marangi natraga any kana koiring gi kari ki lairiba mayam sing asida ralte adagi chimte gi kari gi apik phurup lising ama ani dang lei mantongan ba jati mayam sing hingaga lai se amase ko sustain tawi democracy sing nganna bharat punjinga dagi ko lai hai base amasi pramani manana haiba mayam sing asida masing helu baduna ngasai gi hekta na tawi yaro bani mejo kana democracy laibi yaro haiba wakhalon se thadokada bani adugo even majority ori bagi amarak to chauvinism gi oiba matam amra thokiba dharma yuna napak ta na hangi ba ko phama pangi dharma christianity lakiba adugo pangi dharma hindu dharma lakiba mayam gi bipolarism gi product amo ina laikhaga jo mado ari history gi saruk amani khalaka nga sidi manaba kanu myam se masigi wakhalon se kri lakada ai kitang sangtu eko mayam kandi akoina basis ya akoina piri base maram aduna maitaina majority oiba democratic state ama kano laiba yaroi haiba concept se akoi tonga hingminari ba phurup singi wakhan gi thadokadabani aduga maitai itself ki manung da lairiba magi chauvinism gi element mayam ko pongthokpa chauthokpa natraga kano se
namthabagi wakhalun singa se masi akhoi gi lairuidabani even constitution of india gi article 38 ki makha da bogda majority na minority da kariguma tawba yaroi kholoi constitution da dum phasana make sense na piri ga yawbani maramaduna akhoi even ai amuk so hanjali je india gi democracy largest democracy ni harabi india da hindu na majority of democracy laibi yaroi hai ba yate hai bani so the similar positions should be just kept intact in the state of Manipur. Aduna ikoi punna leminadragadi ikoi amatagi feasibility natraga feasibility or sustainability of peace and tranquility and development mayam se amato ude habani ko maramaduna haiba pot si tana mo hona bada violence is unleashed ko violence se thola ga tawse amasi akoi yamna sathi phim moire akoi sakti leiraba okay malemgi marisu position ni hariba park security magi ko armed forces mayam singno bo to antoan ba action na kan da bo masite sai manipur gi hoiba pikraba manipur gi laiba ko terrorism gi thabo se ko na control to bangam dire maramadana misam miyam pusinna batai fur miyam pusinna batai ko gi marak gi khaidok na duna yamna well documented to ina thamatai malemgi united nations ke platform human rights ke platform adagi international criminal court ko international court of justice ki laiba mayam sing sisin na ba yaba standardized were document mayam ko tawrakanda malem gi were ko international body mayam gi attention to draw to matam were to combat the terrorism in the state of Manipur si thangbe ko hoi tagat sari za yam no ja ada marak sira za makha cha sarak bo ina masigi pause digi makha tarapada aikoina social media tongan ba social media posting da ngarang kanto sabal da mai na yum taruk kuki sing na mai thadokrabagi matung jida madurigi ikoi dana akoi social media gi platform sing da kuki ne haina sing na ba naharon sing na mai makhutta petroleum si 1 liter gi bottle da pair ga sel ga lakpagi social media da widespread oire arsine takpadi akoi je makhoi si manung da Indian army na kari kerba support to bujano natraga maitai jinga tamna muthatlage haibagi wakhal da orijala natra Indian army jingna koi gi marak da karamba role ji zamasigi behind the oirum do man ge ai di phagi haraga di hari ba culprit jingje irai line within 24 hours that they can be arrested at any moment ko sarkar no will leraga di ado masi matang do jak tan anduni mamangi wahangi pa ga madi continuity riba pot ama khakni pot se masai gi kanoni people si hek hobodi 1950 gi matam dagi india si akoina sengi matam da union of states ni aduga federal structure ni toan ba akoi gi kanoni center gi magi power ko central list na central then state ki list na adi concurrent list na adi resident list na tawdun constitution yana pajana tawrakan da ngasai federalism gi magi structure se india is sakibni hari ba posak asi pulak ko gi tayon na rakanda tuan ba center da hena masai gi kanu ko centralized to ba bot amakha puthu akanda periphery da ba masai state mayam sing se masi only sambandong na thamakanda ko gi identity adu state sing gi wajari ba magi dignity adu gi magi keno mayam se amata thamdabani aduna sai gi even hari ba posak mayam sing asi gi saruk ama oina tasena hariba state mayam sing asida yamna nganna bharat ki mainland india ki leiba state mayam sing sita leiba development gi magi at pace magi khongthang du da state mayam sing sing lokot pamatam da thau phangdabagi samasya natraga maha ki tongan ba culture gi identity magi oriba state ki leijariba state list yaujariba mayam sing da yam ningthi jana pibi thambira ko matam da sigumba ka ki yaning da natraga ihong mayam sing leiram moi haibani da adu sangaba manipur gi history da akuni yenga ka matam da since 1950 constitution india adopt tawkraba matung da aikoina laiba mayam sing asi armed forces special power 1958 kumba ko ari tada guma terrorist upa ko unlawful activity prevention sigumba ngata akoina panjal nsa ko ba singona AFSPA armed forces special power 1958 sigi mayam si tawra kana miot minei tawna extrajudicial killing mayam lakhi ko ki mayam sing and then for that matter nisabandi ihog ko nisa control tawdabagi drug tet wehan bagi ko adagi like china da opium war to ga china ki no ma ma ko yi sang na ko yi muthat lu ba hona ba do
ꯋꯥꯅ ꯍꯣꯠꯅꯔꯒ ꯉꯁꯤ ꯆꯩꯅꯥꯁꯤ ꯋꯥꯔꯜ ꯅꯝꯕꯔ 1 ꯂꯦꯚꯦꯜꯗ ꯀꯥꯔꯛꯏꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯍꯧ ꯊꯣꯛꯂꯛꯇꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯤꯐꯦꯟꯗꯔ ꯑꯣꯏꯅ ꯉꯁꯤ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯅ ꯅꯤꯡꯊꯧ 63 ꯄꯥꯜꯂꯒ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯀꯟꯕꯒꯤ ꯍꯛ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯀꯩꯅꯣꯅ ꯂꯣ ꯃꯌꯥꯝ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯤꯔꯒ ꯂꯥꯛꯄ ꯄꯣꯠꯅꯤ ꯑꯦꯟ ꯗꯦꯟ ꯃꯅꯤꯄꯨꯔꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯇꯁ ꯃꯥꯒꯤ ꯂꯩꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯌꯥꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯌꯥꯝ ꯅꯤꯡꯊꯤꯅ ꯗꯣꯀꯨꯃꯦꯟ ꯇꯧꯔꯒ ꯊꯝꯕꯤꯔꯝꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯂꯥꯏꯛ ꯁꯤ 1940ꯁꯀꯤ ꯃꯇꯝꯒꯤ ꯃꯣꯟꯇꯦꯚꯤꯗꯤꯑꯣ ꯀꯟꯚꯦꯟꯁꯟꯅ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯅ ꯌꯥꯅꯔꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤꯕ ꯂꯩꯕꯥꯛ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁ ꯃꯌꯥꯝ ꯀꯣ ꯃꯥꯒꯤ ꯗꯤꯐꯤꯅꯤꯠ ꯇꯦꯔꯤꯇꯣꯔꯤ ꯑꯗꯒꯤ ꯗꯤꯐꯤꯅꯤꯠ ꯄꯣꯄꯨꯂꯦꯁꯟ ꯃꯥꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯁ ꯑꯅ ꯀꯌꯥꯠ ꯃꯔꯤ ꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡ ꯀꯌꯥꯠ ꯃꯔꯤꯁꯤ ꯐꯨꯜꯐꯤꯜ ꯇꯧꯔꯒ ꯂꯥꯛꯆꯈꯤꯕ ꯁꯤꯡꯒꯜ ꯍꯥꯏꯔꯤꯕ ꯖꯥꯂꯤꯡꯉꯝ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯉꯁꯥꯏꯒꯤ ꯒ꯭ꯔꯦꯇꯔꯂꯦꯟ ꯃꯪꯉꯤꯕꯗ ꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣꯁꯦ ꯑꯃꯇ ꯂꯩꯇꯅ ꯁꯦꯝꯖꯤꯜꯂꯛꯄ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨ ꯂꯩꯖꯔꯛꯄ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯥꯛꯅꯕꯅꯤꯅ ꯑꯃꯨꯛꯁꯨ UTI ꯄꯣꯁꯤꯇꯤꯚꯤꯁ ꯖꯨꯔꯤ ꯍꯥꯏꯗꯅ ꯃꯥꯂꯦꯝꯒꯤ ꯍꯥꯟꯅ ꯀꯣꯂꯣꯅꯤꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯀꯣ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯔꯦꯟꯁ ꯀꯣꯂꯣꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯂꯣꯅꯤ ꯑꯗꯒꯤ ꯏꯚꯟ ꯖꯄꯥꯅꯤꯁ ꯀꯣꯂꯣꯅꯤꯒꯤ ꯑꯆꯧꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯥꯔꯠ ꯑꯃ ꯑꯩꯈꯣꯏꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯀꯣꯂꯣꯅꯤꯒꯤ ꯃꯇꯝꯗ ꯀꯣꯂꯣꯅꯥꯏꯖ ꯇꯧꯔꯒ ꯂꯩꯔꯝꯕ ꯏꯁꯇꯦꯠꯁꯤꯡ ꯑꯗꯨꯅ ꯀꯣꯂꯣꯅꯤꯁꯤ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯁꯇꯦꯠꯀꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯕꯥꯎꯟꯗꯔꯤꯗꯣ ꯃꯗꯨ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ UTI ꯄꯣꯁꯤꯇꯤꯚꯤꯁ ꯖꯨꯔꯤ ꯍꯥꯏꯗꯅ ꯌꯥꯝ ꯅꯤꯡꯊꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯂꯣꯁꯤ ꯂꯩꯔꯤꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯆꯜꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯒꯨꯝꯕ characteristic laibuduna when India was formed in 1949 India formed matamda by uniting by way of uniting the states of kanani laidana ton muning khata malibak semga kiba matamda Manipuri character laibunna especially particularly ngasai merger agreement tawduna akoi changakhiba pot amakhakni haibanda natraga di Mughal empire gi natraga even laiba empire maya matamdugi adugi manun chalamgani haibani aduna akoi Indian native state ki manung da yarom pot ama natte haibani da akoi protectorate state amana international protectorate state in lakhi bani haibanda sigi whole basic backgrounds mayam se akoi yamna ningthina popularize tabum changi sigi manung da phur mayam gi hingmina ba changi aduga Manipur gi territory di Bharat ki constitution ki manung da lerega su madu akoina thugai roi da bani maram madulani ngasi gi ore ba akoi gi demand da phur mayam gi CSO laibiri basing maroi ba ko and then even government and then stakeholders mayamna akoi the constitution na kari amara India gi manung da lerega di magi article 371 na akoi challenge tawri akoi gi oi ba Manipur gi kano apun gi masakta thugai ri ha ba khanga bani masi akoi yeng da article 3 na akoi gi Manipur gi oi ba masak sida Bharat gi oi to magi afaba leijeraga su Manipur gi oi ba masak sida di akoi da madu susan ba yada bagi amendment tawgudaba akoi leiri bani ko si mayam si yeng kan da si demand oi na ngasi gi kano singsina even government na aluga kano singsina hoi CSO mayam singsina fruit yellow fruit mayam sin masi demand tawbugi matam hena main agenda oi na focus tawgudabani sineba akoi na thamning se adana even Manipuri atop state Tripura bu oiro dagi den Nagaland bu Mizoram bu moidi create tawgiba ko Assam dagi bifurcate tawra create tawgiba state sing ne but Manipur di even Indian constitution gi sidun wan about the masi kano ni protect tawra thamba pot ama khak ne ba and then notice states reorganization in 1971 about the atei state notice state mayam sina akoi form hairaga akoi Manipur di establish haiba ne ba means already existed to hari ne ba siguma mayam sigi kano si akoi yamna munna yengba sangi aduna akoi gi aroibada aina taki question ji aroibada thamningi se myang gi draw attention draw tawjiningi se punama khanabi ai punama nainabi ai but it should be without foreigners without illegal immigrants ko akoina illegal immigrant element mayam se masi hek khantok dringai di akoina shanti ki process dai ko sanction ba yaroi adana hojik leiba kanto saban gi pot se adum haying siga manaba horin ju amuk haiba se sahi amagi dagi akoi lauraga lakani ko si thokane ba maram di violence na ngasai gi causes akoi gi magi with an objective of Manipur disintegration Manipur thugai na gi kono means ama
oina mapung pha simple root cause yanadre adum hanare hairaga noi khaidong na yadre haira kanda khaidok tringai cham cham na pis sai je akoi phangmoy moi ek yauri nge di nga ki pen killer ka paga chap manane ba maduna akoi NRC updatation waja NRC gi updatation do demand to wani foreigners act 1946 ki makhada magi rule 1948 laiba 52 gi laiba mayam mathang mathang amend to reiba foreign bharat ki foreigners ki rule ko sigi makhada oiraga su manipur gi mitop khandok pa haiba simakti chamas 1951 da BSR already 1980s 90s ki jang mahiroi ihau tawrakanda do lekhra poni 61 oiba suyai kitang amuk ko thengda basuyai tawudadi yamna chakchin hari mase masi hana pangthok da bani masi dum tem yamna changchiliba ngasi ihau se amuk kana pang kansing da bani adu mathakta violence to iba sida authority wariba hoyi bunga pi sinbina baliba government amasung ma ki central and state government ngak pidra bani na miyam sina karamna section thorang logudagi kari kari tawudagi haiba singi yam akuppa duzena dons mayam amasu thong global ma thong weri haibade koi praja sing jo koi yamna wakhan khandaba ma oiri ba ko thagat jari ho yam nongai je jaduga ekoi sigi ekoi impan da phongba tongan ba pause singi marak ta gisu ekoi sanden ga susanpur ga gi phauna na ba sariba thong asi thingjelagani siam matang sida sanden district ki walkhu amasung susanpur gi singehu khulani gi lonaba da cheliba manipur river gi mataka nongna saduna sinaba horaba khulmi tongi thong matang sida ngasidang paumi singa hairaga khangi haina social media singa madi impan da phongba tongan ba pause sing da koi phongbong sana koi phongba thengnare thong asigi matang da thijallage haina chief minister yumnam khemsan na phongdokibagi pauju makhatari oja state amagi manung da leiriba thong ama sabai state government gi ayaba ma yaudra de koi thong asi mi chama mane ka picha paire ne ka sabai ya banate matang sida koi ozagi mot masi kari aina yeng ba yai asi oja sini akoi manipur state ki failure do adugi chap saba pramani ngasi ngarangi wanate mamang so koi cases akoi thokrabani morlom RCC bridge na sandin ji manipur river itchep da sawa han boina hogolakpada tamde wathong am chawli ni si akoi gi sandin na issue tawdana ko na mayam changna launarapadagi madu thongru thingjeng gi bari hauji bawlu saba lepaga laibagi kanoni aduna thong saba si am chawpa thongni aduga chawba lambi semaga magi oiba tongan material mayam gi yot ki chap puthok pasin mayam sing ase tawrga laka pot mayam ni adu usnadana lakhibagi period laihibra haibna mayam sing aduni aduna akoi administration se government gi administration se entire look in a corner kana yawna bo honara khidaba magi lana gi subidha yengna ka nga ki lantum tanjalaga akoi gi admaina lakhibagi hariba lantum mayam duna amuksu mai power se lairaga manipur se government semakpagi ko paijari lantum maduna saigi adumi matik saigi pairi lan aduna magi akoi gi praja miyang gi natraga state to you welfare da kari goma sinara gadi madu kari akoi su khara su dum leidana phabani na khalam da bani su amyang yoriba paisa mayam do khomjala ka mapan da mu mapan da gi power leiba hai batare shakti minister bu CM bu ra sugi oiba open secret ki kano akoi da lai ko manipur administration failure ni and then second da amuksu laigre koi tagre koi German road Tiger road ki issues mayam koi he lairi ko hariba asisu ngasai gi lairiba kano mayam ma gi dharkar leiba approval of koi sanction leita wa ba tare sanction koi gi tuminna approve to the state government ga approve to gi de masana yajagi ba laigrabani mamangi former governor CM area ta su madu adagi then environment and forest clearance adu phangida laigida ba sang da yadra mayam sing aso yaugi da bagi koi issues laigrabani security concerns madda puthok pusin tawri even laidina jalalongi oiba lammayam phawra satpagi and then hariba illegal immigrants mayam sing sina manipur gi tongan ba koi bagi mafam jing da tasal kanda yellow furu mayam sing se control to ba yana ba adugumba mayam ma semki ba ale near sugi oiba kano manak ta thamdana khotana mogi chathoksin freely oirakibagi mayam wathok laigredana ko si akoi gi government habsi should be very attentive ni miyang gi kano laibje thawoina madu neglect tawgiba aduga madu amuksu akoi gi
ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯈꯤ ꯂꯣꯟꯅ ꯀꯣ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯗ ꯋꯥꯡꯕꯗ ꯑꯄꯥꯝꯕꯒꯤ ꯋꯥꯡꯕꯗ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯋꯥꯡꯉꯦꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯗꯨ ꯃꯌꯥꯝ ꯈꯪꯗ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯄ ꯑꯇꯣꯞꯄ ꯊꯣꯡ ꯑꯃ ꯁꯥꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯑꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯅ ꯉꯔꯥꯡꯁꯤ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯈꯪꯉꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ सिगुम्बसे अतोप मयाम लेरंगिनी अतोप मयाम इलिगेन अदुम इलिगेन हाइबा वाहाइजी पॉपी थाबदगी हौरो अदगी अमा हाइरो हेक हौबदगी ओरिबा इलिगेन इमिग्रेंट्स सिना तौरिबसे अतै करिसु नतेबा मिरमदगी सेले अदगी सिदिदा कनो युम तांग कांदा तोंगानबा होय मालेमगी बा बर्मागी नत्रगा म्यांमारगी बा जुनतागी अकनबा इश्यूज मयामना लेबाक अमगी अकनबा गवर्नमेंट ना माय कम्युनिटी अमबु तांथोरप तखारक मतमदा अतोप युमनो लेबाकता अखोगी रिफ्यूजी ओइना लेबा हाइबसी मालेमगी कनोनेबा ह्यूमैनिटेरियन कनो ओइना अदम असिस्टेंस ओइना पिनरिबनी लेनरिबनीबा मखोय सिदिदा रिफ्यूजी स्टेटस लौरगा लेनबो होनबा याइको देन हारिबा रिफ्यूजी लेगा मणिपुरदा लै कनोनी मागी कनोदु लेरगदी रिफ्यूजी स्टेटस होगदी मणिपुर की पिखरबा सि लमसिदा लोइ लेसिंगनी अखोना लोइ थाकनी हाइबगी वखनु लेते मदु अखोगी कनोनी गवर्नमेंट ऑफ इंडिया की सेंट्रल गवर्नमेंट की माई कंसर्न दा लाकदौनी असो असोब लेबाक सिंगदा दम चटलगा मा हनबा याद्रि बगुदी मियोइबगी हकनीना मदुम संजंगदबनेबा अदु नतबिदा खुंदा लैता सलकांदा तोंगान बा इखोगी ओइबा इलेक्शन प्रोसेस दा यौसनबा सिटीजनशिप राइट मयाम सिंगसि लौसल आकांदा हानलेसे येरु फुरु मयाम मुथतबगी कनो सिदि मालेंगी हिस्ट्री of Hong Kong talk about in that we not on Sumang, the Tripuri Mangi, Tara later can the Madudagi equate later. Maramaduni Harisho Aquina up in Diren, Aquina Miam, the Piriba, Pizaning up in say, Equi Ozixe, Tripuri, Kanoze syndrome, Lamna, ICU, the Sangala Pagi Puma, Laposita Sen, Equi, Isai Sugi Tunglam Takayagi, Fruit Mayamsi, Yellow Fruit Mayangi, Tunglam Taketa Equi, Nasi Mirona Hinga River, Hingo River Harba, Wahang Silaxale, Maramaduna Equi. Impanze city state valley city state among oinal thamaknabagi oiba policy amada gi terrorism gi thabak mayam sathale mari lena government na phauda manipur kaiba matamda bharati kairo haiba wakhallondo adu bs tawrakanda maramaduna manipur mase tana kaira basu bharati kairo haiba gi wakhalon ma lakpase mase yade ko haiba se convince tawba malem khangna tawko matamda adum kanoni तारकनी को अदना मखोय सुमसी सुमिने हाइला खलनबगी ओरिबा मूवमेंट गी स्टेज दा कोई यौगुम संगी मरमदुना हारिबा टेररिज्म जे अमतुन चथरकनी सिगुम्बा इलीगल ओइबा थबक मयाम सिमा यामना तौरखिगनी अदुना मसाकी ट्रेडिंग दा करी दा खुसुकुलाय मयाम योनबगी फ्री ट्रेड प्रॉपर्टी तौबगी एंड देन मसाकी ओरिबा मदुगी दमक्ता रूट अमा तोंगाना सेमगा तुरा मणिपुर गवर्नमेंट की अकनसे फेल स्टेट अमा फेल कनोमा कंट्री अमा गी कनोमा लेरिबसे मसे मियाम ने अम हौन लाउबा नत्रगा मसेदगी मायोक्ता अखोइना सब वखन चंजिनबा चंगी रमा खाताना केसेस अहुम अमदि अखोइ फजना पीरे विथ प्रमाण अदुगा इवन गवर्नमेंट मसासु एमिट तौजरे यादि हाइबसे मखा खुतुक दे लेफाइगदबनी एंड देन अतोपा मयाम अरोन थुम मयाम मणिपुर की पेरीफेरी नत्रगा सिनकोया असुक मफमजिंग लेरी हाइबसे मसे आई थमनिंगी मदुसु मखाताना यंजिनबगी थबकसिंग तौरकांदा अपुनब मणिपुर की मसकसे ngaakna थमकांदा फुरुक खुदिंगमकी मानना चौखतमिनगी थो मानना चौखतमिनबगी वाखलोनसिदै अखोइ लाकमिनगदबनी अदुना इरेशनल माइनॉरिटी कॉम्प्लेक्सिटी मरम चादना अदुम हौखिबा सही चाम चानी चाहुंगी ममांगदा हौखिबा वारी सिंगुन खरा पुथोअगा अखोगी ngasi tawgudaba nate aduga majority chawbinism masing henba kanglub singna minority masing yamdaba mayambu namtharaga hingani haiba wakhalon sima mase thadokadabani haiba kano se masida base torkan akhoi reconstruction ko renovation agogi establishment of manipuri civilization se uski thodang ama logu matam oire thongni ko thagat jam noi je jaduga amuk ngasi phonggiba impan da phonggiba pause singi maraktagi maroiba mana kuki singna naga misam taruk minungsi yaudana tamthina hatkibagi thodokta senabani haiba miyoi mangagi manungda ani phare walhoriba ahum athuba matamda phaba ngamlagani
Chief Minister si mana phungdokre ada leiriba wafam di oza hangjaningiba khananingiba wafam di hairiba haujuji phariba mioi anisi tasengna involved toba mioi oiribjala natraga masigi manungda kari leibage haidi aikoina taba pawda tongan ba source singdagi di mayamna sum ngangna badadi hairiba mioi anisi matakta henna culprit oina singnaba yaba mioi sing leiri aibasu dum tongan ba post singda dum tai mayamna comment pinan kuda ado oza sigi matang sto oza kari một lấy bị cái một sim tăng đó nhưng mà em số đó hai bát tan đấy hai bát thòng si politicization of issues politicization tàu ba mà sai ethnic empires mà ethnic enmities có hay phurup kang lok ki marata yang thi hana bagi oi ba masak si de hena kono ni khoi thousand bai bata ne madugi kan concept ma khoi ni yawi na khoi long na ri ko maram di sidi da even maitai gi maming branded ka tawra kan da even sida di criminal na tra terrorism da di mai phurup leite ko drug trading da ka phurup amagi ni sayon ba khol pa lok tholok sin da phurup amagi kono ni mi khara na masing khara hele hairaga phurup tu boy kuna handana yeng na tra phurup tu hari ba kono se pulop sing jin bi ya di ha irrespective of different communities na makogi madugi wang mada sakar kanda kasai drug ki ori mayam singa sidi mugi tongan terrorism na traga magi oi violent activities mayam adana brand tabudo baneba aduna hariba mi taruk ama hat pa tukpa pha ba tori ba hostage thamiba adi khusu kolai tawraga hat pa da moi ani kaktana ngamoi ko aduga manga kaktana su kusum ngamoi ko aduga amuksu maduda lari mayam to pharani haiba sindi oidri pot amani adudi adum tabada nungai ba akuna pamisi phara kandani phari pot asisu fully magi investigation nama sanga kanda magi goi ba statement mayam to it should be public ta thamaga adum sangsing gedo bani asi arona thup na confidence guy na ngang bogi matam moidi maramdi kana government is strong enough ko like the security forces, Indian security forces is strong enough to combat all kinds of unwanted situations and the terrorism and terrorist act and activities mayam singa se amasi kana ni live live pot na ne akoina lowi ko adugana azuk live pot ma tawdiga di kana tawhon bani ai ban si miyam na lawri ba sine sini proxy gi kana ma war ma sathare na akoina hari ba se the evidence ni ko maramaduna Masidida akoi sidani akoi phurup singsina yam checksing we should be very conscious about ngasai laidana inflicting or upcoming incoming ngasai kano mayam se situations mayam se to akoi laidana South Hong Lava to enlarge or voluminous scarlet sagi the gaps between among the ethnic communities ko sigi mayam thugai na hona ba ko unity thugai na hona ba ko economy am thugai na hona ba gi achong la long ma changjela ise masidagi let us be aware even all community mayam se masi am section akoi lomina gadabani masi thawna changjela ko lang ama ko thakla abani marabna collective kan effort ama loinana akoina akoi community base the yumpham moidana culprit marale ramagadi madu mai te yobi ai mi te pangan nobi ai natraga any akana naga atopa kan tangkhun nobi ai ko madu terrorism ajanu matrayan tawni magi justice tabum to gadabani ko adugi level da akoi kanoni stand logo da bani aduna kasina ta ba kanom da akuna thoka da phurup ki maming he sinab se je tawroi da bani even kanam misam ama hatle na hai matam mi ma hatle hara kanda adu phurup mana da bagi kanu se yari ma ke media reporting desu kama se adu phurup ada phurup ka se hayan ingde adu akoi masen ju kan tawon janing de ko aduna ngasai gi terrorist se kan metai gi marak su le ram gani metai bangal marak su le ram gani and then pur masa gi marak ki sun tholakani ko ni jati me de ke torok ba ya aduna jati du mo chin banate hai ba se ko khanga kanda hauji ti madu mo selal malal laga jati maga mukhai na ba ama sangjili ba se masi phona sangjan le kan sangjan le hai se masi yaminara kan phurup singi awareness da leader singna magi ba misam prasada madu kan toraga madu mai pahalui da bani haiba kan se koi apun magi masak thiana ba honari ba idea manipur gi oi ba concept ta sangjil lai ba po se koi sangla bu civilization ma south asia gi civilization represent tor lai ba manipuri furup mayam singdena should be well conscious about all such like the alarming situations se ma koi khmina si na samaina chathamina se thagajari jaba roza
तोंगानबा पाउसे अमदना हौजिक मई थाबा खोटबा जि मतम खरदे खोय दुम लेपुरे पुरकदबा शांति जि पुदे पुरकदबा दुम मानुरे अदु ngarang na hongna mu kangluk ki mei thana ba thokra matung da ngasi ki pause da mo kangluk ki irang ni haina adumak leirabadi irang asi loiba nairoi brinda manipur da hojik tholi ba irang asi aikhoina kangluk ki irang ni haiduna adumak leiba taragadi loiba sungai nairoi थोंगली बैरांग अच्छी स्टेट ने स्पॉन्सर तो वे इरांग नि हाइब खंगी है ना मणिपुर पुलिस की हानगी एडिशनल एसपी थौनाउजम बृंदाना फोंदोखरे ओजा मागी स्टेटमेंट जिदा अमरी फोंगैबा पाउसिगा मरी लेना मसी कदाई फाउबदा खोनि येंगबा याय होय अदु कनोनी मसी कनोनी होय अमना हता हाइबगी वादु नते यूनिवर्सल ट्रुथ मयाम मालेंगे फोंगुदि मक्ता ngसाइगी लेदना बाल्कानाइजेशन की बाल्कान की स्टेट्स मयाम की तोंगान तोंगान बा थोखरबनी इस्टो इंडोनेशिया मयाम न नाइगी बको की बगी वारी मयाम अखोय सिदि बाल्टिक स्टेट अहुंगी करी अखोय दे एक्सपीरियंस ने इश्यूज मयाम अखोय दा लाइखरे अदुना अदुबु यामना अखोय की मतिक चा पोस्ट में पाइरंबा रिटायर्ड पुलिस ऑफिसर अमना नत्रगा मागी थबक तो पोथारब मतुंगदा माना असमान फुंदोरपसिदि अखोय इंडिया की सु अदुम कनोनी रिटायर्ड आर्मी जनरल्स मयाम मणिपुर इश्यूज मयाम कनोनी अरोन थु मयाम फुंदोखबि वारी केसेस मयाम लैग्रे को मसिसु अफब खुदम अमनी अदुबु हारि मयाम सिंग सि अखोय मियाम नत्रगा फुरु खुदिमकी मयाम सिंसिन अनु कॉन्शियस ओरगदि दम लाकनी अदुननी द वेरी टाइम प्रोक्सी वार has been very popular. अखोई असुम्बा ट्रुथ ने ना अखोई नम लौंगनरे होजि प्रॉक्सी वार लेरे हाइबदि इंजल लकांदा चिन अखोई मपानदगी इलीगल इमिग्रेंट्स को चिन कुकी अकन एलिमेंट्स सिंग से मसि सिजिनर अकांदा मसक लोपा अतोपा अकन इवन अकन मेलेंट अकन गवर्नमेंट की अकन एजेंसी जिंग नमदि इंजल लकांदा मणिपुरगी अकन डिमोलिशन थ्योरी अमकता इयर्स लॉन्ग को सिविलाइजेशन मणिपुर से मांगहनबगी कनम चंजले हाइबो पोसिमा अखोई अकन दि स्टेन मिनसी कायदनब होनसी हाइबनी एनीवे संजलबनी उपाय लेते अखोय अदुबु पीपल्स की यूनाइटेड इफर्ट अमना थेंगनबदुदी मदु तंगाई फदबनी फॉर द सेक ऑफ द फ्यूचर अखोय मणिपुर की फ्यूचर की दमको मारमदुना अखोय यूनाइट तौसी लेमिनसी साइ मांगदगी नैनरी मयाम अंगै मयाम ने नैनरी एक्सपर्ट मयाम ना अदुना यारिगे हारिबु लंबी सिंग असिना मयाम जु खनमिनसी मरक्सिदा अमखतंगना अमुक्सु अखोयगी टीवी डिस्कशन दा करिदा अखोयगी खन नैनरी मयाम सिंग असिदा जो हे करिंगना सब स्टैंडर्ड ओइबो खोपसु अदुम यावनरपा मयाम सिंग अदु येंगा कांदा ngसाइगी हारिबु प्रोसेसिंग असि यामना लान लौबो तौहनिंगदबा वहेनिंगदबा ngangjariba खरन ngangjariba सु ngang बावरा ओपिनियन तरपु याव सु तौहनिंगदि कायगेदब पोटफो nganganing nganganing aduga haiba posisi ngangdabsu yadabani ngangiba khara leijariba mi asisu khutthepani ko leijariba akoigi mi lising kuntra lakh kuntra muk leiba manipur state ki maraktagi few kano ngatani ko aduna ngangiba singsu yama section ngangbiba ideal manipur ki concept yam yengbiba and then sectarianism de yimpham moidaba leiba mayam singasigi maruina men थोलइबा प्रॉक्सी वार की कनो सिस्ते याम फजने ना फोकस पिबिबा अदुगा अमुसु फुरुक मयाम की फ्यूचर जी को मानव खुनाय अमा मियो मिने लेतबा मिखा थादबा मानव खुनाय अमा की लइबा सक्तम असे ngakतुना मालेम की मांगदा अखोई सै सांगना लेरपसे मसे इपाइ फो थंबिरम बसे मखा ता थंबिबि कांसेप्ट सिदा अखोई संग तंगाई फदे लोइना हौजिकती अखोई मसे लाउनरगा नत्रगा अदुननी अदाननी नत्रगा सोयरे कोले हाबि already identified we have identified who is acting all this who are the who are acting behind these scenes hai me am chloi khangabani ko marui bi yengna bana kanano aduk masagi oiba kan yengna bana kanano se koina khangabani ne accordingly koina tahum thok international level da akana tahum thok ithodang jing and then within the existing akana legal laws constitution ki makha tawba yang me am sing yenga kanda anyway hoji akorom da aroi da aina thaminingi di karigumba khara initiative lauraga shakti leiba
government yauna sangthil abanina and then so the suspension of operation peace talk torga sangthil ko polam la abanina karigum kharadi pi da ya da bagi condition ama simgal lakani habanida madu autonomous council oiba ya na union territory oiba ya habase already experts na ju ka thambiramamni madu lakwa matam da na karigum kar negotiation ki table se violence thualaga negotiation si tarakna bo hona bada madu karigum demand khara pi gi na lakna bada manipur thugaina bagi mong di tahan gumsi madu tadana bagi damakta masi video politically tara ko party tara gi oiba punba dan CSO gi collective amata oiba yellow group mayam singi lehori ba sai illegal immigrants and kano mayam do terrorism sin ko ki narco terrorist mayam do khaiyong khraga lemhori ba mayam sing asina ko ki parliamentary guarantee or constitutional guarantee to safeguard the historically evolved as all territorial integrity of Manipur se masi ngak na ba article 371 and article 3 ka mari leina ba sing and then tongan ba Manipur as a whole hill state lang to bo ro mo ro sigum state ni yam scientific ba kano khara akoi khanaraga adom do ina changchal kan da Manipur kan bagi lambi changhin me khwadi best way ni mai thangge ko thagat chariya za bo अचिन्ब मतम कयाबु काइथोक बिदुना अखोगी स्टूडियो दा लेंबिरक्तुना ngasi khana neneba si mapung phan bibagi damakta loina नॉर्थ ईस्ट विंडो न संदोक चरिबा मॉर्निंग न्यूज एनालिसिस बु मियंग ताबिरिबा पुनमकपु अमुका हन थागत चरि ngasi gi damakta di matang asida neja नॉर्थ ईस्ट विंडो मियंग ताबिरिबा mayam punamakpu taramna okchari hauzik mapalamgi thapaki pau pijari ahanbada अथुबगी ओइना दुबई वेयरहाउस वर्कर की थबक कौरी हाइरिबा थबक असी एप्लाई तौबिनिंगबा मियोइसिंगना प्रेजेंटेबल एंड गुड कम्युनिकेशन स्किल लेबेता नतना मसागी चही कुनमाथोइदगिना कुंट्राटरेट फावबदा लेबा ओइबिगदबनी हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours ओइजगनी per week ta 6 days duty ओइजगनी 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada united arab emirates ke driver gi thabak kauri hairiba thabak asi apply to winingba miyosingna indian car license ka loinana gulf ki license leiba oigadabani amasung basic english communication leigadabani हाइरिबा थबक असगी इंडियन लाइसेंस पाइबीबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुम सुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि अप्लाई तौबिनिंगबा मियोइसिंगना रिटेल एक्सपीरियंस लेबगा लोइनना यामद्रबदा 165 सेंटीमीटर की चांगदा वांगबा ओइबिगदबनी थबक असि तौबा मियोइसिंगना पीरिबा खुदोंग चाबसिंग अदुदी एकोमोडेशन ट्रांसपोर्टेशन अदुगा ड्यूटी मील्सु पिजगनी हाइरिबा थबक असि थागी ओइबा सैलरी लिसिंग मौद्रा तरेतगी हौजगनी पमरोल गिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड दा लेंगसिन बिराउ स्पार्कल एजुकेशनल सर्विस की कैरियर काउंसलर की फीमेल अमसुंग मेल की अहांगबा पोस्ट अनि कौरी एजुकेशनल क्वालिफिकेशन MBA लोइबा ओइगदबनी फ्रेशर अमसुंग एक्सपीरियंस लेरबा मियोइसिंगना अप्लाई तौबिबा यागनी हेना अकुपा मरोल की दमक 7005063196 नत्रगना 9366230077 दा कांटेक्ट तौबिरउ नत्रगना अखोगी ऑफिस स्पार्कल एजुकेशनल सर्विस सेकेंड फ्लोर नॉर्थ ईस्ट विंडो टीवी बिल्डिंग हता न्यू टेकोन रोड इम्फाल ईस्ट मणिपुर दा लेंगसिन बिरउ